mayambu ahanba maktada kanglei lepung wari channel ki maikaidagi bisok khairakpamna taram nokchari ngasi soigi subscribers singna thabirakpa aseng bathokiba wari ma mayamgi maphamda khudol tamjarake haiduna puduna laksari wari si lethok sarpa matamda soikiba langkiba kaya yarubusu mayamna nusipiduna ngakpi haiduna hajari aduga amana channel asibu mapung phanbada saruk yabibo oina adomadomna like amadi subscribe share tobramu haiduna hajari subscribe to biba matamda adomadomna bell icon tobu on to biramu mathangi wari thagalapa matamda adomadomgi phone da phangna pagidamakta adudi wari si hauna batogjargi wari asi sahi tare maki mamangda asyang bathokiba wari makhangni matamado asuki matik yamna ki kiba matama makhangni matamduda aikhogi imung asi saba thapkada adumde komlami aduba hojikti imung manungki khudong sadaba khara mayokna kibana hojikti imung asi yamna ware matamduda aigi nupasi thika masa masa su tawrakpanina sel thungki lamse khara makhidi komjarami madugi sumathakta aigi kubo asi laikai sigi arangpham oibisu chalambanina saba thapagidi mida amata haidaba makhai aikhogi imung asi adum mayai oiramna nungaina hinglami adubu aigi nupasisu laikai gi thabak thoramda yamna mangjawnana mating phudoklaga semba nupa makhakni maram asina laikai asigi thogai purapa matamda aikhogi yumthangnana leiminariba pradhana siga aigi nupaga si ayamba matamda thabak chapminai aduga amana aisi laisaringai matamdadi kaya thoidokna mitek masimarangsi udabani adubu yumpalaba matungdadi aigi midasi kari karino lighting gi oiba mami sami gumba khudong thiba taragadi aigina kong asida kari karino taba ki sangsi asuki matik yam helaklami laikai sigi mi masigani hebagi khudam sayang asi mayamna khangnatrikanda aina han hekta khangban hale asumna nongmati aigi nupa asi thabak chaluraba matungda hanjalai aduga masasi makoksi I haiduna phamungda potharaga leirami matam asida aikhogi yum thangnariba pradhana si aikhogi yumda sangsilai aduga egi nupada wafam kaya ama haiki inaw hayang asi imphalda thaba ama sataba yadre matam maduda egi nupanasu kari thabak no haidun hangi matam duda pradhanduna su asum hairakhi era kainonida aikhogi inembokto masangam dabagi sijo hospital da pukatlaga thami maduda isu hangba satragadi migi mimangda nungairoi haiduna isu nangka iga samina se hairaga isu hawbalak libasini pradhan adugi pakhum maduda aigi nupanasu asumna mukhumi tada sapadi yamna satningi adubu ai sase koksi isiksi ini isasi su kirum tawi hayeng nongalaga lok lehok tawrakadoribra khangba ngamtre aigi nupagi pakhum maduda pradhan oina thabak tawriba ite asina asumna mu hairakhi o phare adubudi hayengdo nangna sase karisu thoidongna tawdragadi aiga samnarusi nasangamda ngamdragana ai thanta saluba haibuduni asi hairaklaba matungda aigi nupanasu hoitada hairaga pradhan nupadasu satkhrei asumna sakraba matung asida aikhusu numidangi saksana bani haiduna sagasi thinare adumna aikhusi saksana bani haiduna tawringai matam asida aigina kong asida aikhoigi mathak thangbada laikai gi oina mi poloi bagi leiriba mangpham asida mi kapna laungna bagi khonjalama aigina kong asina taraklami matamduda aigi nupada aina asum haiki nupa kari makholno nakhudi tadabra aikhoigi mathak thangbada leiriba mangphamasi kari karino mi na yamna kapagi makholama taraklibasi aina adomna herakpa matam asida aigi nupasu thangalaga tarami matam adomna tarak lairingai matam aduda ngihaktangdi aigi nupadasu taraba matungda karimta tade hairaga aigi nupanasu aingonda hairakhi adabu aigi inemboka ikubokadi tarakliba makholadu taraba male asumne ikubona hairakhi yareda isasa nakhuibo sakto phajana sabalo silaba matungda nasana sagi phamungda tumasang nakro asi hairaklaba matungda ikhuisu saksingado phajana sathoknare adabu aigi nakong asida mangmathagaduda kana no kapna launa bagi khonjalsi adam tarami manin thongda thokpasu aidi kibanina inembokna lepiraga isi koliphinglami aduga koliphingalu silaba matungda aigi kada sangsillaga isa singasiga bulaptaminarami nongalamdagi pungmari tarakpa atuagi matam adudaisi mikap thoklaki
ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯈꯔ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯀ꯭ꯋꯥꯛ ꯑꯃ ꯌꯥꯝꯅ ꯂꯥꯛꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯝꯃ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯑꯁꯤ ꯃꯤ ꯑꯃ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯈꯤꯅꯥ ꯄꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤꯗ ꯀꯨ ꯄꯔꯦꯡ ꯄꯨꯔꯒ ꯂꯩꯀꯥꯏꯒꯤ ꯃꯪ ꯑꯁꯤꯗ ꯏꯀꯣꯏ ꯀꯣꯏꯅ ꯊꯝꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯅꯨꯄꯤ, ꯃꯃꯥꯡꯒꯤ ꯇꯥꯗꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯆꯠꯁꯦ ꯍꯥꯏꯈꯤꯕ ꯊꯕꯛ ꯑꯗꯣ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ ꯈꯪꯗꯦ?" ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯅꯨꯄꯥ, ꯉꯁꯤꯗꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯉꯔꯥꯡꯁꯨ ꯃꯊꯛ ꯊꯪꯕꯗ ꯂꯩꯕ ꯃꯪꯐꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯉꯁꯥꯏ ꯑꯩꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯤꯠ ꯑꯁꯤꯗ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯃꯪꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯨ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯁꯥꯡꯅ ꯊꯝꯕꯒꯤ ꯁꯛꯇꯝ ꯑꯃ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯜꯂꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯀ꯭ꯋꯥꯛ ꯑꯃ ꯌꯥꯝꯅ ꯂꯥꯛꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯇꯥꯈꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ." ꯑꯁꯨꯝꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯇꯩ ꯄ꯭ꯔꯙꯥꯟꯁꯤꯁꯨ ꯃꯁꯥ ꯃꯊꯟꯇ ꯆꯠꯂꯒ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯏꯝꯐꯥꯜ ꯇꯝꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯔꯒ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯦ꯫ ꯑꯗꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯐꯨ ꯑꯁꯤ ꯊꯥꯡꯒꯠꯄ ꯍꯦꯛ ꯍꯧꯔꯛꯄꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯋꯥ ꯂꯥꯎꯕ ꯍꯧꯅꯔꯛꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯑꯁꯦꯡꯕꯔꯥ ꯁꯦꯡꯗꯕꯔꯥ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨ ꯑꯃꯨꯛꯇꯪꯗꯤ ꯑꯁꯦꯡꯕ ꯈꯪꯂꯒꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯝꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯊꯠꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯙꯥꯟ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯩꯁꯨ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯋꯥ ꯂꯥꯎꯅꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤꯗꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯁꯤꯔꯕ ꯃꯥꯜꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯃꯇꯝꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯐꯝ ꯑꯗꯨꯗ ꯅꯨꯡ ꯈꯔ ꯄꯩꯈꯠꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯅꯨꯡ ꯃꯔꯛ ꯑꯗꯨꯗ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯅ ꯁꯨꯈꯤꯕ ꯃꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯇꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯌꯨꯝꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯁꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯅꯣꯝꯗꯨꯅ ꯃꯌꯥꯝ ꯆꯪꯂꯒ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯏꯇꯩ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯁꯨꯈꯤꯕꯅ ꯎꯟꯁꯥꯅ ꯀꯨꯞꯂꯕ ꯁꯔꯨ ꯑꯁꯤ ꯀꯣꯛꯀꯤ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛꯇꯗꯤ ꯂꯣꯏꯅ ꯄꯨꯝꯇꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯃꯁꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯅꯣꯝꯗꯨꯅ ꯀꯞꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯌꯦꯠ ꯊꯪꯕꯗꯒꯤ ꯏ ꯉꯥꯛꯇ ꯆꯤꯊꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯅꯔꯦ꯫ ꯑꯗꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯃꯪꯇꯝꯅ ꯁꯦꯕꯥ ꯇꯧꯕ ꯄꯨꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯁꯦꯕꯥ ꯇꯧꯕ ꯍꯦꯛ ꯄꯨꯊꯣꯛꯈꯤꯕꯒ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯎꯠꯈꯤꯕ ꯁꯛꯈꯤꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩ ꯏꯁꯥꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯉꯁꯤ ꯂꯩꯔꯣꯏꯗꯕ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯔꯦ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯊꯦꯡꯅꯈ꯭ꯔꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ꯫ ꯑꯁꯤ ꯈꯜꯂꯒꯁꯨ ꯋꯥꯈꯜꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯃꯤꯒꯤ ꯐꯅꯕꯗ ꯌꯥꯝꯅ ꯇꯧꯕ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕ ꯑꯍꯜ ꯑꯃꯅꯤ꯫ ꯑꯐꯕ ꯃꯤꯗꯤ ꯂꯥꯏꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯦꯕꯥ ꯇꯧꯕꯗꯨꯁꯨ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯑꯁ ꯅꯨꯄꯤ, ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ, ꯅꯪꯅ ꯆꯠꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯊꯤꯡꯂꯝꯕꯒꯤ ꯑꯩꯁꯨ ꯉꯁꯤ ꯑꯩꯅ ꯊꯋꯥꯏ ꯍꯤꯡꯂꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯥꯗ ꯑꯁꯤꯒ ꯆꯠꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯊꯋꯥꯏ ꯃꯥꯡꯂꯝꯕ ꯌꯥꯏ." ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯔꯨꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯑꯁꯨꯝ ꯃꯩ ꯆꯥꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯀꯣꯛꯀꯤ ꯖꯒꯥ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯀꯣꯛꯀꯤ ꯁꯔꯨ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯀ꯭ꯔꯦꯛ ꯆꯠꯂꯒ ꯑꯀꯨꯠ ꯑꯇꯣꯡ ꯃꯥꯟꯅꯗꯕ ꯃꯈꯩ ꯌꯥꯝꯅ ꯊꯤꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯎꯟꯁꯥꯅ ꯀꯨꯞꯁꯜꯂꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯂꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯅꯍꯥꯟꯈꯩ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯇꯧꯗ꯭ꯔꯤ꯫ ꯐꯔꯦꯁꯦ, ꯑꯩ ꯉꯁꯤꯒꯤꯗꯤ ꯏꯁꯥꯁꯦ ꯆꯥꯛ ꯆꯥꯔꯔꯣꯏ, ꯏꯁꯥꯁꯦ ꯊꯨꯛ ꯂꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ꯫
ꯑꯁꯤ ꯍꯥꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯀꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯄꯪꯁꯣꯟꯗ ꯁꯣꯜꯂꯝꯃꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯀꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯃꯠꯇ ꯍꯥꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯆꯥ ꯑꯅꯤ ꯑꯁꯤ ꯃꯆꯤꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯀꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯇꯣꯏꯅ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯅꯪꯂꯤꯕ ꯑꯃꯁꯨꯡ ꯃꯆꯤꯟꯗ ꯀꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯣꯜꯂꯤꯕ ꯑꯁꯤ ꯀꯤꯕ ꯈꯔ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯃꯩ ꯊꯥꯔꯒ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯩꯈꯨ ꯍꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯎ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯃꯁꯥꯗ ꯀꯤꯕ ꯐꯥꯎꯔꯛꯂꯤꯕꯁꯤ ꯀꯤꯕ ꯐꯥꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯗ ꯀꯤꯕ ꯐꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯔꯒ ꯃꯄꯥꯟꯗ ꯊꯝꯂꯒ ꯇꯨꯝꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯁꯇꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯊꯪꯅꯕꯅꯤꯅ ꯁꯣꯔꯥꯠꯀꯤꯗꯃꯛꯇ ꯀꯔꯤꯅꯣ ꯈꯔꯗꯤ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯀꯀꯥ ꯑꯃ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯐꯝꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯀꯥ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯟꯗꯣꯞ ꯈꯜꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯀꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯪꯉꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯗꯨꯝꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯀꯀꯥꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯑꯩꯗꯤ ꯉꯁꯥꯏ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯁ꯭ꯋꯥꯏ ꯊꯪꯕ ꯁꯔꯛ ꯑꯁꯤꯗ ꯀꯅꯥꯅꯣ ꯑꯃ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯆꯞ ꯆꯥꯅ ꯑꯩꯒꯤ ꯃꯥꯡ ꯑꯁꯤꯗ ꯀꯇꯨ ꯀꯔꯟ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯤꯕꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯕ ꯇꯥꯗ ꯑꯁꯤ ꯃꯍꯥꯛ ꯃꯥꯜꯂꯨꯕꯅꯤ꯫ ꯃꯍꯥꯛ ꯑꯣꯏꯔꯝꯃꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯑꯁꯤ ꯑꯩꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯑꯩꯁꯨ ꯇꯞꯅ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯟꯗꯣꯞ ꯈꯜꯂꯤꯕ ꯑꯁꯣꯝꯗ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯀꯀꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯊꯦꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯁꯣꯔꯥꯠ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯁꯨ ꯗꯥꯏꯔꯦꯛ ꯍꯛꯊꯦꯡꯅꯅ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡꯒꯤꯗꯃꯛꯇ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯂꯤꯉꯩ ꯃꯇꯝꯗꯨꯗ ꯃꯟꯗꯣꯞꯀꯤ ꯈꯜꯂꯤꯕ ꯇꯤꯟꯊꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯗ꯭ꯔꯣꯡ ꯂꯥꯎꯅ ꯑꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯒ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯁꯦꯝꯂꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛꯇꯤ ꯁꯞꯇ꯭ꯔꯁꯤꯡ ꯑꯗꯨ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯌꯦꯡꯗꯗꯤ ꯌꯦꯡꯂꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯗꯤꯟ ꯃꯊꯛ ꯑꯗꯨꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯩ ꯀꯥꯞꯄꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯍꯧꯗꯣꯡꯅ ꯑꯣꯟꯅ ꯊꯣꯏꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯗ ꯊꯝꯂꯤꯕ ꯀꯣꯔꯐꯨꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯂꯣꯏꯅ ꯀꯤꯟꯊꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯀꯣꯔꯐꯨꯁꯤꯡ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯂꯣꯏꯅ ꯀꯤꯟꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣꯃꯗꯤ ꯏꯁꯥꯗ ꯂꯣꯏꯅ ꯐꯥꯎꯅꯔꯦ꯫ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ ꯈꯟꯅꯔꯒ ꯑꯩꯈꯣꯏꯅ ꯁꯦꯝꯂꯤꯕ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯦ꯫ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯊꯕꯗꯤ ꯐꯅ ꯀꯨꯏꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨ ꯋꯥꯈꯜꯗ ꯈꯟꯖꯜꯂꯕ ꯃꯇꯨꯡꯗ ꯄꯨꯡ ꯑꯗꯨꯁꯨ 12 ꯈꯔ ꯍꯦꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯡ ꯑꯗꯨꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯝꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯇꯨꯝꯊꯔꯒꯦ ꯍꯥꯏꯔꯒ ꯎꯏꯊꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯑꯩꯅ ꯇꯨꯝꯊꯒꯦ ꯍꯥꯏꯔꯒ ꯎꯏꯊꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯉꯥꯡꯂꯒ ꯁꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨ ꯉꯁꯥꯏ ꯇꯧꯔꯛꯂꯤꯕ ꯁꯞꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯤꯅ ꯑꯩꯁꯨ ꯑꯍꯤꯡꯁꯤꯃꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯔꯤꯅꯣ ꯁꯞꯇ꯭ꯔ ꯈꯔꯗꯤ ꯇꯧꯔꯛꯏ ꯍꯥꯏꯔꯒ ꯃꯌꯥꯝꯗ ꯇꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯝꯂꯛꯄ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯑꯩꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡ ꯃꯃꯥꯡ ꯏꯇꯩ ꯄ꯭ꯔꯙꯥꯟ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ
ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯇꯧꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯊꯤꯟꯕꯒꯨꯝꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯗ ꯂꯣꯏꯅ ꯇꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯁꯣꯔꯥꯠꯀꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯅꯔꯦ ꯁꯣꯔꯥꯠ ꯑꯁꯤꯁꯨ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯒ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤ ꯃꯇꯨꯡ ꯃꯅꯥꯎꯗ ꯁꯣꯔꯥꯠ ꯃꯅꯨꯡꯗ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯂꯩꯈꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯧꯕ ꯂꯩꯔꯛꯂꯕꯗꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯃꯁꯦꯟ ꯃꯔꯥꯡꯗꯤ ꯑꯗꯨꯝ ꯎꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ